अहानबदा मरोइबा पाव मणिपुर की मियामना हाई कमान ओइरगा थबक तौगनी हाइना महेश्वर थोनाउजमना लैनिंगथौ सनामही की लाइसेंगदा वसखरे। कांग्रेस हानगी स्कूल एसी की एमएलए इलांगबम चानी यावना मियोय मरी कांग्रेस पार्टी दा अमुक हन्ना यावखरे। कांग्रेस पार्टी ने इलेक्टोरल पॉलिटिक्स ता बेस तौबा थबक कया तौरुबना हौजिक थोकिब इरांग असिगी मरु हुलंबने हाइना बीजेपी की स्पोक पर्सन एम असनी कुमार ना हाइखरे। खुसुमल हेंगतलु यादे हाइदुना चेक की जुगाली अमना मिस्ट्री अमबु डबल बेरल नोंमैन कापतुना हाटखरे। तारम नोकचरे हजिंग नुमिदांगी नॉर्थ ईस्ट विंडो की पाव अरिबम रेशमा न पिजरे। लाकलिबा 39 सुबा लोकसभा की मिखलदा इनर मणिपुर पार्लियामेंटरी कॉन्स्टिट्यूएंसी दा रिपब्लिकन पार्टी ऑफ इंडिया अथवाले की मिरेप ओइरिबा महेश्वर थोनाउजमना मणिपुर की मियामना महा की हाई कमान ओइरगा थबक तौगने पार्टी की हाई कमान ना महा की हाई कमान ओइरोय हाइना ngasi लैनिंगथौ सनामही की सेंगलबा लाइसेंगदा वासखरे। ngasi लैनिंगथौ सनामही टेम्पल बोर्डता महेश्वर थोनाउजमना वासक तरेट लौबगी थरम अमा पंगथोखरे। साखिबु वासक तरेट अदुगी मनुंगदा मिरमदगी नरोंद चंगलकलगा इरैचा सिंगदा लंदारिबा मिसी मिना कया थोखलिबा नार्को टेररिस्ट अमसुंग इलीगल इमिग्रेंट पुनमक मरु फगना तकथोकनबा होनबा लांजेनरिबा इरैचा पुनमक मखोइगी हानगी लैफमदा मतिक चाबा सिक्युरिटी पीदुना तंगदु लैताना लेहनबा होनगने चिथौरबा मणिपुर की येलहौमी फुरुप सिंगबु एसटी लिस्ट यौहनबा होनबा हाइबा वाफम सिंग यावरे। महेश्वरना हाई ngasi sakhibu wasak taret asi miyamna aibu nungsiduna thagatpirakpa matamda thabakta soiduna onthokani kanaguma party amagi wa taroi amadi miyamna RPI asi BJP gi haina lana sandokpiba asi tawbiganu center ra congress na pairabasu BJP na pairabasu pairiba lengak aduga punna chatminabani masida miyamna lana uriba adu tawhaningde hainasu phongtokhe। any chagi tamata ke domi ki tamata thap tor ko matamda any party wasno I want I pan piroi party dakalite tasena ai maleba ai prajana ai first ni atai di ai party dakalite ai di party sai kulai mo ne sinna baiwani adu ngasi ai wasak tari chi mayamda aina pungtok chari aina karigumba aina miyam gi mihut prajana pam prajan thagat pirapani ai di aduna sina ai thong apa da lepe huse thong manunda kaman thinjan bi basigi praja miyam thinjan duri bani aduna yam tuna akoi huse ai wasak taret se hek mai pakwa mikup tu da hek la khopaga ai next moment di ai wasak taret se ai mapung phan tong na bagi tamagda ai layman si dabi mai be ma amasung ipai ngol lai thok sanam hi mamangda ai wasak sari aduga ai na mayamda ai na election sigi even nai haijani badi lan loitri election di loikini irecha kudi mak in haijari don di marunda lai rakanda aranba propaganda sandupi ganu nasana ngasi haijani badi akoi amata wani punjel laganda akoi gi asing mi mutu thagat minasi sida don gi propaganda aranba tong naduna amana ama haina duna si tawbigan waduna sa ngasi imai be mai pai mo gi mama du san haijari nasan ngasi RPI lepsari bese any party don BJP oiro congress oiro mari am tare nade sida miyam kharana propaganda sandoga don kharagi marumda lariba mioi kharana propaganda sandoga tawnari ba mayam se nasa udabanate khangdabanate adubu tumina lari se kariginu hai matamda ko irei chama se punaraga haye mi to akoi gi mayok ta lariba mi sin harau bini hai bi tumina leijabane। इंडियन नेशनल कांग्रेस मियोय मरी ngasi नौना पार्टी असिदा चंगलखरे नौना चंगलखरब मियोय सिंह अदुदि या स्कूल एसी की एक्स एमएलए इलांगबम चान वांगोई एसी की एक्स कैंडिडेट सगोसेम अचौबा मणिपुर यूनिवर्सिटी स्टूडेंट यूनियन मुसू की एक्स प्रेसिडेंट एडवोकेट ओइनाम हेमंता अमसोंग जिरिबम एसी की हाना मिनिस्टर ओइरंबा TS देवेंद्र की मचानुपा थौदाम देवदत्ता ने ngasi नौना चंगलखलब मियोय सिंहबु कांग्रेस भवनदा CLP लीडर ओक्रम इबोबी CWC की मेंबर गायखांगम MPCC की प्रेसिडेंट के मेघचंद्रा अमदे इंडिया ब्लॉक की लुचिंगबा सिंह तरामना ओखरे तरामना ओकपगी थरम अदुगा मरी लेना मणिपुर की हानगी चीफ मिनिस्टर अमदे हौजिक CLP की लीडर ओक्रम इबोबीना हाई मणिपुर थोकलिब इरांग असे चाही अमा फारक कदोर फौबा इंडिया की प्राइम मिनिस्टर ना हन्ना येंगलक्त्रिबा असे
Manipur Lady Miam Asi Mi Oina Kandabagira, how keep a Chahimanga Asida, Manipur Chatkeba, MP Su Parliamenta Wai Amafoba, Ngang the Sing Ase, Laibak Tibane. Mikha Ponba, Hainadaba, Ikoi Mikha Pongadagi Saruk, Sikibana Saruk Jama Hena Fai Haina, Lobangam Gadaba, Mihut Kanba Matautai, Loin Lakadurba Lok Sabagi Mikal Asida, India Block na Putokliba Inner Amadi Outer Parliamentary Constituency Ge, Mirep Ani Asti, Manipur Miam Gi Mirep ni, Kanagumba Party Karana, Siana Layduna Chatpatarabadi, Ikoi Hanagum Adumak Laibet Tabane. Sel lauduna chahimanga aikoigi voting right yonthokpa toklasi amade yamna tangna fangba voting right asi manghangumse afaba mirepu mihut ohensi hainasu phongdokhe September reception sida koi deno to bidabani na koina numai jabana party lagi ho kami ni hai Congress na India se aduga Manipur se Congress na ali ama financial Manipur se da tawiba crisis human crisis hai da miyoi crisis sumaina tasu amang da riba matung da su amuna la arwe da How relief game da Ladiba, Imai Sing, relief games, sea game, my party, Matam York, delivery to Kaya, the Tomokaya, Kamiva, most data, in the Towa Sadra, Paraki, Honorable Prime Minister, Sri Party of the Pilot or Prime Minister had one capability, the Yagi Prime Minister. Our young president said, India, the Prime Minister, community, they open the Prime Minister. I thought the war said, I Mamma, Unber Saiba, allegation to one week. We couldn't be right apart, Pongo say, to be Ladi and my Narangi, Nahangi, Oamuku. Parts later, met the Pamina and Benito from ever. Strong Lapia, Long Lapia, Coffee Heights later. Sims of the Samba, Picurada, Bradley, me later, the Yalgaman and West Bengal. Me can see what the deed, Roland's message. But it's happy lovely. Any other states, related to Mason, but later, Rada, or Roland's message. Asamba, Noya, trade state popular, Masa rest of the message I must see a point of opposition in a every one of you. Come on, we have to feel to Manipur is a hero of crisis, secret of crisis, human problem is here. We want to get problem. Thormadida Sarugiakiba, INC Inner Manipur Parliamentary Constituency, the Mireb Oiriba, Dr. Bimol Akoizamna Hai. Tengkang kaya da Manipur kai da nabagi ihau kaya tengna kraba matung kumja lisingani amada mioi tarani pangi punsi mangkiba matam aduda Manipur kai bi yaroi haina laurama misak amane chahi kunhumdoi gi matung dadi imang da Manipur kai badauna taduna leirabane chahi lising kaya leiraklaba Manipur asida haujikti kangpokpi churachanpur phauba lanba yadaba amade Manipur gi mafam singda ining tamna chatpa phauba ngamdaba apunbana yai fare haina lauraga Manipur machet tabagumna imang de leire handaki matang asida aikoi haugat haudraba tarabade haugat laga chatpa ngamlaroi tha tara mathoi helaba irang asi loisinba ngamdabagi loisindaba natte loisilloige haina loisindabane loinana haujiki irang asida kuki punamak tainagumsi aikoi gi Manipur thugainingba tokhai taningba policy aduda tainagadabane phurup masel amaga hunaduna leiriba ase divide and rule polarization support tawbagi thawong amane handak pangthokadorba election asida hanagum chakcha haijanaba sel na vote khombada chatkadabak oirabade lamdam asta khongjomde petrol step pangthokpagi mathau tararoi hainasu phungdokhe Singani subna amada great uprising June 18 and the mitara pansi the court and talkie but the horokiba Manipur matamda the territorial integrity kai be yaro yakoi satam kai be yaro hiram mani
chahi kulumdo gi matungda kai be yaroi ba kai na ba thugai na ba sinara pa kambu do maning halaga chakharwara haiba gi ona taina bada imang da kai be gona ta na leibuni asi Manipur aina to ne ek example pizza bada ningshen gi frame ma da leiraga manung da leiba ningshen di kai da na Manipur chahi lisingani hena leiri haiba sida Pak Maru in the Tariba, may take fruit na, Kanglatum be Lambe at the Hyderabad, Pogosai, Lambe at the Hyderabad, Matamni. 2001 the day, me try Pansiba Kai to the Hyder, the Dimaku, Chaputakan, Tinge, Mori Chaputakan, Tinge, Churasampu Chaputakan, Sutinke. Nasi the set theory in a day, Imam the Taraba Port. Fruit Amanasu. Jahi Nishin Shakia, the Haiba, Sanakun, or river in father, Lapunam, the Lugi Film, the lady said, Masisu, a coin of cow, the buffet. Apunmana, Yaifare, and the Lao, Nasi Manipur, Machet, have said, Masi, Tokshan Navanati, Imam the Taraban. Monomagi Matam the Toki, but Iho, 2001 Matam the Toki, but Iho, I assume Kanjava, 100 toy, but Iho said, I call the pain that Bapo even said, Masi, English Sahara, in spurt high. My tail on the higher than a silum die Kongo. Aroi Kawani Masidi, the Hawatlaga, Lekatlaga Sapang Modradi, Amukana Hawatpangam, the Wikifibam, the lady never said, I am Sang Iser Roy Masida, Akupa Magi, Aina Masi Hide, Bimaram said, Aina Chahikun Namakun Trama in the research of Nala Chaba. The tribute talked about ethnic conflict, Manipuri Puarike and Enatuna Lakibda, Zikla Iba Mali, Home Iba forces. Post-Cold War, the rise of China, the home of freedom, dynamics, you tongue never Myanmar, the mommy, seeing the tar. Congress Party in electoral politics the best over Tabakaya Tauruba Amadi, Bhot Kanabagi meeting Yengluba Asina, Hauzik Toklib Irang Asigi Maru Hulambani Haina, Bharatiya Janata Party BJP spokesperson M. Asni Kumar Haikre. Ngasti Nityai Pat to take the Laiba Thamba Sanglenda Pangtokiba Paugimi from Amada Wafam Asi Pongtokladuna, Asni Kumarna Hai, Hauzik CLP leader Amaso Oediba, Hanagi Chief Minister Okram Ibobina, Ngarang Manipurda, BJP na Haiden Agenda Amagaloinana, Subnam Sason Tauri Haina, Yumpam Yau the Wafam Sing Ado, BJP na Akan Mamong the Kandim Tawi Haike. Mahagna Hai Okram Ibobina Chahi Taramanga Manipur Chief Minister Oiramba Matamda, Mahaka Laminaramba MLA Foba, Mahaka Unaba Honabada Awaba Oike, Mahagna Chief Minister Oiringai Matamda, Manipur Miam the Piramba Cheteng Ngasi Foba Kauba Latre, Marale Jedraba Landam Asigi Nupa Kaya Ama Tongan ba Ek Pansinduna Faba Punba Tauke. Manipur the Toklib Irang Asigi Waroisin Ama Puraknaba Honabada, BJP Luchingba Singa Loinana. Manipur Laiba Miam Gopuna Hona Mineraba Matam Data Ngamgane Congress Party na Matam Kuding Makta Toklib Irang Asi Loishinduna Chaukhatpa Ing Tapa Lamdam Ama Puraknabagi Mahuta Makoigi Oiba Tonganba politics Tauduna Lady Loinana India ki Prime Minister Narendra Modi na Parliament Mifamda Manipur ki conflict Asigi Matangda Wafam Kaya Fongdo Kibal Laikre Adubo Miam na conflict Asigi Matangda Prime Minister na Wafam Amata Fongdok de Haiba Wafam Ase Tasengna Nungaite Hainasu Fundoke. Party list of Sri Anandin and government the Sena, Parapodigi, a social inclusive program of Maruina, we common meaning the Kanabas Mama, Siemens and Singing Tembale, Tembang have secret over Tanamasi. Congress Party worker, supporter of Yauna, the Saka Masikanabo Panabu, Congress Party in a book with a pay, BJP, the Pekuno, Amato, the Yangi, have a comes again. Aduga BJP development hatung mataba akuna government ke agenda se development ki basum agenda se matak ta amu akoi lamdam masigi Manipur ki jati ki culture ki culture traditions amasum akoi history ityas se akoina bharat amade bharat ki pale wakale international tha akoina masi promote tobi maruna harabada akoi honorable prime minister amade honorable union home minister ki leadership makada Andaman Nicobar Labor, Mount Herod have a say, Monument to Animal from Kibase, Kuda Mamakan, and after about Manga the Papa money, other machine Aquagi, Live Kraba, freedom fighters among the Aquagi, Ninko Sinkayama, Machina, Makuida, San Mantova, Sadami Kapado, Tabon Pulavani and Mataka, Aquagi, Indian National Freedom Movement, Manipur, so contribution like Badum, I had bottom where I said, the city world. Tang na thok pathodok amada check ki thabak suminariba zugali amna mahaki mystery bu khusumal hengatloi haina
marai yetnabadagi ningai sangdanaba thokraba matungda zugali aduna mistri gi yumda lagtuna mistri adubu double barrel nongmaina thabakta kaptuna hatkre haire thazadana thokpa thodok adu Bisnupur police station konba upokpi mamangda khundariba Santipur khulda ngarang thokhibane thodok thokpamdagi phangba pauna hai laikhidraba mioi adu Bihar gi Baruni district tagi Suresh Sahu chahi nifunithoi apokpa Ramson Sahu ne haujikna nachaudagi maitei nupi Sangita Kobi ama yumbar minaduna Santipur khulda leibani haire Cheki mystery oi haujik loktak project awang bazar da thabak suri bane aduga mahak pu nongmaina kapliba mioi aduna mahaki makhada zugali oina thabak suminariba classify dagini laimayum Biren Sharma chahi 65 kawi haire Biren mahaki mystery oiriba Suresta mahaki khusuma lupa chamri saba yamande lupa chatret saw haibada Suresh na ngamloi lupa chamri da suba ngamdraga laglanu haina ngarang nungthil pung mari makhairum tabada ningai sangdana ki haire aduga numidang pung nipan taramdaida Birena double Biren nongmai puraklaga Suresh ki thabakta mahaki yumgi thonganda kapani haire nongmaina palaba matungda Suresh hospital da purakpada matam khara kanakhi maduda isu ka hena chatki district hospital Bisnupur da pukhatuna laikanabada pung tara khara helakpada leitre haina doctor na confirm tawkhibani haire Imphal East district ki manung chanba 𝐋𝐢𝐯𝐞 𝐍𝐞𝐰𝐬 March thagi cheng phangde haibado numit nini gi manungda complaint tawraktaba tarabadi cheng phangle haina lauragani haina CAFNPD gi director Robertson Asemna phungdokre ngasi nitai pa chuthekta leiba DIPR conference hall da pangthokiba pawgi mifam amada wafam asi phongdokladuna director Robertson na hai chahi asigi haukiba March thagi 19 dagi hauraga AC khudingi oina March thagi cheng chingnaba department asina order thoktuna cheng asi transporters sing chingba haukibani 𝐶𝐢𝐯𝐞 AC gi so haukiba March 19 da DSO yauna transporters singna cheng chingnaba load tawringaida assembly adugi yamlaba miyamna cheng adu namfuda chingkhibani thodok asigi matangda March 19 gi athengbada Imphal East police station da FIR amasu tawkhre haire cheng asi transporters singna chingadabani MLA singna chingadaba natte transporters singi contract ki matam ado March 19 da loikhiba maramna nauna order ama thoklaga wadhauriba tha amaga loinana lakadoriba tha singi cheng ase chingba hauragani haikhe Honorable MLA amadi magi honorable MLA amadi magi supporter me amada pile haiga fa dista lai ba pagi district supply officer office da mayam sangina staff sinda gihanba amadi implement kawa ya yauki maduga form sin nampu da nokli adu form sin nampu da bira hai ba incident si district supply officer da su pagi sida hal sin sina da sana report da zakra ban ai si su bare dijage aduna projecti APS agency gi matam su ngarang 31st March loi khabnina projecti mayam di chengi phanganda yate parlimentary aduna koina digami sina sundar hajen ngudi mayam de yenjada da chengi se district supply officer amadi mag official gi staff singi through da akoi notice picture hairaga sinu sidana sidali yenjagani sinu sidana sidali yenjagani haim se tawraga koi yenjage haim se thumjage ring makha ta jara koda koi police report se koi tang kunda ada March tang kunda koi punjani magi September ko king ang ne han ko hangga matung sida ko honorable minister so cheng ji phangne haira buna ching ko bi ga sen tawri na forcefully puri ne koi change koi official sing ni aduna aina ngasi appeal ta ka tawjini ne koi da lak liba cheng phangde haina tawbiya ki complaint me amro numini gi manunga phangde haina mo habi rakam ta ga di koi phangde haina koi jin tawjara public na koi complaint tawbiya ki na cheng phangde haina kari mo ngasi da di numini gi matungda mo na kari ma phangde haina ko che habi rakam ta ga di koi cheng si police su phangde na ta ko da report bi re aduna koi phangde na tawjara ge adu Housing Geneva chathariba United Nation gi 65 suba Human Rights Council gi mifam dangarang Human Rights amade Environmental Activist Zoda 𝐻𝐢𝐯𝐞 mamang chahi gi me ahum dagi hauna Manipur da mahausa dagi lereklaba yelhomi singi mathakta Myanmar amadi Bangladesh dagi haijilakpa khulai paiba chinkuki narco terrorist singna miot minai chathargliba asigi matangda Durban Declaration and Program of Action gi makhada thabak paikhat pinaba wafam thamkre
Manipur asi Myanmar ga yumthangnarubana hairiba chin-kuki narco-terrorist sing asina Manipur bu opium puthokpham ama chawna onthokle masigi mathakta niyom lana yumthangnariba Myanmar dagi hural lanada lotna miyoi kaya Manipur da sangsin handuna khunda leita hanbagi thabak chathaduna leire masida natana mamang chahi gi me ahum dagi hauna Manipur irang hauduna micham Chani kungi punsi manghankre amadi miyoi lising yangkai mathoi gi mathaktana lanjena handuna waba nanghalle hiramasi gi matangda United Nations na international law singi makhada micham sing da chathariba miyot bipun sing ase lepnaba hairabasu thabak amata paikhattabana hojik phoba miyoi kaya waba mayoknare maram asina Manipur da thokliba human rights crisis ase athubada loisin handuna state asta ing tapa phibam lakhanbada malemgi atai communities singnasu mateng pangbiu haina pungning singchinke Mayolna changsilakpa politics ta meeting sangsi mikhal kangnon chumthoksi haiba mass awareness campaign aikhoigi anobal langon gi vote haina mingthonba campaign gi manung chana ngarang haingang SC gi manung chanba haingang makha lekai community hall da maikai adom gi club tara mari amade Maira Paibi Sing yauna local leaders meet ama pangthokre hairiba campaign asta mayol amasung haingang United Club Organization hoko ga loinana Maira Paibi amade club tara mariga punduna wareb lauminaki amasung masida wangangloi oina nahapam Santa Secretary Economics and Resource Development Organization ERDO na sarugyakhe Amaromda numit asima kinungthildana wangoi SC gi manung chanba wangoi longjam laikai community hall da Maikai Adomgi Club amadi Maira Paibi Sing yauna miyamgi oiba mifam ama pangthokhe hairiba campaign asida mayol amadi Youth Development Union Club YDUC ga loinana Maira Paibi Sing punduna wareb lauminaki amasung masida wangangloi oina Sukham Premjit advocate amadi RK Nimai retired IS na sarugyakhe Asem Prince Preston mayol na nungi oiba warol thamke ngasigi mifam asi pangthoklaba matungda Lakadurba tara nipan suba Lok Sabha mikhal gamari lenena longjam achau maitai President YDUC na lamdam asomgi miyam ga loinena warep khara lominake warep sing adudi manungda candidates singdagi sel laudaba chakcha haijanaba tawdaba mahut silaga bot thadaba tawdaba mikhal gi road show natraga rally show sarugyadaba Masal power siznaduna nampu sapu tawduna bot thada hanbagi culture muthatpa isagi voting rights pu manghandaba asina chingbani Mayola madi wangoi apunba club organization ima Maira Paibi lu wangoi akoi bida lebijing punna ikoi phamina duna yamna kunna khana nenarakanda warep kungo humdogi warep si lominare hairiba warep kungo humdo eduda masang oina khar khatang pathok sarabada ikoi candidate singdagi sel lawdaba masina ahanba warepni anisuba warepta saksa haijana daba अखोगी सक्सा हाइजानब सुतौ तौदबा वांगोगी प्रजाजिंग अमदी वांगोगी खुलोन माइरोन नंबेगा लेमिनारिबा इमा इबेन अदुगा प्रजाजिंग पुनमगना हाइरिबा सक्सा हाइजानबा अमदी अखोगी कैंडिडेट सिंगदगी अखोगी पुन्न सलगा करिगुंबा खरा लौरुरगा साक्सानबा खोनबा तौदबा असिगुंबजिदा कोई मोड अमत ओइना अखोई अमत यावरोय हाइदना अखोई सिदगी हेक तुंगदला को इलेक्शन जिंग दसुदु खुदिमुक्तजु अखोई असिगुंबसे तौररोय हाइबा मोड अमत ओइना यानामिनबगी वारेप तु लौजर Lone Yadabni Haina Ating Thamgraba Yolu People's Revolutionary Party of Kangleipak Progressive na Matam Khara Manipur gi Micham Miam Dagi Senkai Loroi Haina Yolu Asigi Assistant Publicity Secretary L Ningsing Bana Kangalakle Ngasi Media da Pangalakpa Cherol Amada Ningsing Bana Hai Hauzik Mayok Nariba Watok Lantok Asina Micham Miam the Sel Tumgi Pibam da Chauna Sitting Pangale Toklib Irang Asta Kanagumba Singdi Laibak Ning Basaraga Sel Gitengbang Maning Tauna Launabasu Yaunare Yolup Singnasu Maram Icha Dana Miam Dagi Ukaita Pudona Senkai Loba Yaunare Haibasu Tare Miamga Yawol Lanmiga Puna Lantinariba Tanpam Asida Yawoloi Singna Maram Chadana Senkai Launaba Honaba Haibase Yawoloi Masagi Lambi Manghan Bani Haina Partina Lawe Maramasina Ngasidagi Yelhomi Singna Mapu Oidaga Famliba Dukan Tamoi Singna Miam Gitengbang Biriba Dr. Sel Tumpai Daba Social Worker Singdagi Prepark Progressive da Matam Kharadi Sentum Amadi Podamgi Oiba Tengbang Nikiroi Haina Cherol Asina Miam the Kangalakle Cherol Asina Hai
मियामना थेंगनरिबा लांथेंग असिदा पार्टीना नकल कयादगी लेप लैतना सरुक यारे मसिदा नतना लौमी सिनमी अमदी लाइरबा इमुंग कयादा अंगम तेंगबांग कया सुपीरे यवोलुप ओइना लैरिबा प्रिपाक प्रोग्रेसिव असमबिदा प्रिपाक प्रोना मखाताना मियामगी थबक तौबा ngamnaba maram chaba senpham tengbang hanba ngamba akaknaba miyoi गवर्नमेंट की डिपार्टमेंट सेंजा थुमजा तौरगा मराल मथुम चाउना तानसिनगिबा मियोय अरोन बकारबार तौबा सिंह प्राइवेट स्कूल खरादगी पार्टी की लेटर हेस सिजिनदुना सेल थुमगी तेंगबांग नीगनी हायरकले इमा लैबाक की दमक कथोक चबा हाइबा थीम की मखादा पर्सनालिटी एंड टैलेंट डेवलपमेंट ऑर्गेनाइजेशन लाइनिंग सनामही लोब एसोसिएशन ऑफ वॉलंटरी ब्लड डोनर्स मणिपुर अमदी लोंजा अलेपा फाउंडेशन गा पुना खुसमनदुना वॉलंटरी ब्लड डोनेशन कैम्प गा लोइनना आयन ऑर्गन डोनेशन कैम्प अमंगा से सजीवादा लैबा बाबिना ब्लड सेंटर दा पांगथोखरे कैम्प अदुदा मियोय पुना कुंथा हेनमना ई पीबगा लोइनना मियोय यांखै हेनमना ऑर्गन डोनर तौगदौरी हाइना एसोसिएशन ऑफ वॉलंटरी ब्लड डोनर्स की ट्रेजर कुमारजीत सरंग थेमना फोंदरकले कुमारजीतना हाई ngasi पांगथोकलिबा कैम्प असि तसेंगना मियोयबगी पुंसीबु कनबदा अचौबा मतेंग अमा ओहेनबा मसिगी मथक्ता मियोय अमा लैत्रबा मतुंग महागी ऑर्गन अदु डोनर तौरमदुना कनागुमा मियोय अमाबु पुंसी कंदुना मपुंग फाबा पुंसी अमा ओहेनबा ngamlagani लोइनना असिगुमा कैम्प असि मखाताना अतोबा मफम कयादसु पांगथोरखिगनी हाइखि इसामुखी ओइना ngasiga thana 53 rak suba volunteer blood donation program oigiduni ado ngasi akhoi donation program ase akhoi malengi oina ahan bhaiba tare volunteer blood donation amadi eye donation amadi hakchang care organ si donation to boki kem punna punjalaga pangthuk sabani masida akhoi volunteer blood donation gi oina akhoi punna akhoi mi kun thamna volunteer blood donation program de akhoi yaujare aduga eye donation organ donation mathang mathang loina ma dum lakpiba mi kutim loina dum to birami da khoina haiba program si maru na pangthuk sari je akhoi I wa laga I wa pa maram modina akhoi punai sida mi thwai mamu ko adu magi sim pau je phuna pi ngai sim tarak dagi akhoi moida akhoi ngamjaba khara mateng gi orju pi ba haiduna akhoi I je kathok saraga lakni aduga eye donation organ donation ga proportion basi de handa kisna ahan bane pau gi marak thatna tem pre amatang nominasi 40 years of trusted diagnostic service, Bhavina Diagnostics. Welcome you all to Unapa School Channel, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Diabetes ko loy na hinglibasing thamagi manungda control to bangamlay. Urea creatinine wangbasu thamagi manungda hantaba ngamlay. Kong hamanungay tebasu numit mangani gi manungda fahan bangamlay. Bile sabadi nungsan nabasu chama da chama fahan bangamlay. Cholesterol wangba numit kunida normal oy bangamlay. BP wangbasu thamagi manungda normal oy bangamlay. Fatty liver oibasu thamagi manungda fagadhan bangamlay. Pumnamak natural oiba hidak makalna laying jabani. Hakchang na sokadaba side effect amata laite. Makata na hidak chabagi mathosu tararoy. Hena kupaparol gidamak ngasimak langsin birau Diabetes Hospital Soibam Laikai Ayangpali Road opposite Karkinos Jennings Hospital Porompat Imphal East near Punjab National Bank. ब्रेक की मदुंग तराम नौ चरी मखता पा पाव पिजरे
Manipuri State Federation MSF na iramdambu khangmina hausi haiba hiramda yumpham oiduna state ki thakta bangthokpa aiba wahang paukhumgi athoi ehen tanaba amadi written quiz competition ama pangthoklagani haina MSF Bisnupur District Branch ki President Khoirom Manglembana phungdokre ngasi kwa kaithel thonaujam lekai dal leiba MSF ki mayai loisangda Imphal West, Imphal East, Kakching, Bisnupur amadi Thobal ki President amade General Secretary Singi Oiba Apunba Mifam Amagamari Lenina Phungdokhibane Manglembana Hai Lamdam Asigi Mahiroi Amadi Naha Singh Asi Khunai Asigi Tungi Yumbini Aphaba Khunailon Amma Semgatnaba Honabada Chauna Ahongba Purakadoribane Iramdam Asigi Inkhalakliba Naha Singhna Mayai Kaba Chinjakta Laichuduna Masada Amadi Khunaida Chaitheng Kaya Pibata Natana Lamdam Asigi Puari Khangba Wala E Amade Khunaida Thokliba Thodok Wathok Singh Nainaba Ngamhande Khunai amada masak thokpa mahiroi ama oiba luchingba naha ama oiba haibasi aikhoige akoibagi phibam ningthina khangba mathau tai haiki Manipur amadi malemgi akoibada leiba Manipuri mahiroi singgi apunba lupa moiba Manipuri Students Federation MSF na iramdambu khangmin hausi haiba thim masigi makhada koina iramdamgi thakta aiba wang paukhum thoi hen tanamgi competition haibidi state level written quiz competition ama pangthok jagadori haiba koina pangthok jagadori ba sigi maramdi iramdam asigi hogalaliba mairoising nasingna iramdam asigi tungi yumi iramdam asibu afaba lengak lon amada purangna bhona ba matamda haiba koi mairoising hogalaliba naharo sing koi khuding ba ki achobo thogam yamde maram aduna aikoina masak thokpa sadra moina natraga naha moina kogi samasida lege hairabdi kogi samas ki iramdam gi akoi bagi phagam ningthina khangba ama mathuda hariba asi wakalon asigi makhada MSF na aikoina hawgalaliba sadra singda competition ama sinjaraba matungda hariba quiz competition asida aikoina moida ningthina aikogi iramdam gi akoi basibu KM Blooming Higher Secondary School Khangabok ki founder chairman KS Menjor Mangang na luchingduna Oza Singh amadi Mahiroi Singh yauna Khangabok Relief Camp amadi Lamding Higher Secondary School da hangdokliba Relief Camp da Kalentha changlakpada sizinaba Firol detergent powder amadi chana thakna polam Singh yauna tengmang pikre tengmang khongchat aduga mari leinena KS Menjor Mangang na haikibada school asigi teaching non teaching staff amadi Mahiroi Singh na angam mateng pinaraktuna apunba senpham na mateng pangjabane makha tanasu mateng pangkhigani haire yamdi yamdre anam sing sinema angam ba sentam khajik khagenaraga ajasingasu khajik contribution taraga university relief camp te leba MIBL sing ding ahal laman sing yam dinate suknadangi thai mondorbasu aduga se sabona matang dagi Mozapuri matang tambangamba adu tawtagi hana laksabani akhona tawninbadi yami adu matang matangna Huran Sinti Selmun Bakhaiwada Chenaba Salailen Mapari Kanglaipak Defense Force ki Gang Khutpu Asigi Chahi Taranipan Khaktangai Riban Upamacha Ama Khuju Khulai Kayaga Konana Fagatkre Phagalaban Upamacha Adugi Maming Moirang Them Lanchen Bamitai Chahi Taranipan ne Mahaki Mafam Dagi magazine yauna .32 gi pistol ama Maru Mariga Konana magazine Amaga Konana 9mm ki pistol ama telescope yauba SBBL Nomai ama Chinese hand grenade ama wireless set manga Salailen Mapari KDF ki round seal ama Salailen Mapari gi higok machu gi firal ama camouflage tupi jacket bulletproof leather hat taratarok makhong mari panba gari amaga motorcycle amaga phangmang amkhe nakalamromda National Highway 2 da port puba gari chani kuncha humdoi security ki section thoranga loinana Imphal da pusilakre Jerak asimaktada security na mafam kayada checkpoint cha matara mari linkhatuna jingnaba miyoi chahum nifu tare ki mathakta wahang pahong chathake Assam Rifles ki Kangbu amana ngarang Kamjon district ki Jet Choroda niyom kaina che chang yaudana India ki truck tarani thoida
टिम्बर क्यूबिक फीट 3,000 रोम सांगबा मालेम की कैथेल लुपा लाख 19,015 रोम ओइगदबा उसिंग पुसिलकपदगी फारे फागलबा उसिंग अदु कामजोन डिस्ट्रिक्ट की फॉरेस्ट बीट ऑफिसर खुसिनखरे नकलमरोमदा मार्च था असिगी कुंदगी ngarang फौबदा लुपा करोड़ 150 गा लाख 19 लोम ओइगदबा क्वा सुपारी बैग 13,000 गा 494 अमदे लुपा करोड़ 3 गा लाख 44 लोम ओइगदबा उ टिम्बर क्यूबिक फीट 94 गा 453 फगटखे हाइरिबा पोलम सिंह असे कामजोन डिस्ट्रिक्ट की मनुंगदगी फाखिबा ngakdani amade हाइरिबा पोलम सिंह अदो कामजोन की फॉरेस्ट बीट ऑफिसर दा खुसिनखरे हाइना असम राइफल्स की पीआरओ ना थादरक पचरोल अमदा खंगलकले हौकिबा मार्च 19 दगी हौना उत्तर प्रदेश की लखनऊ द चथरगलिबा सब जूनियर एंड जूनियर नेशनल जिउ-सिच्चु चैंपियनशिप 2024 दा ngarang फौबदा मणिपुर की एस लमगानबना किलोग्राम 53 केजी दा फाइटिंग द गोल अमदे नेवाजा सिल्वर मेडल लौबा ngamkhre किलोग्राम 90 की नेवाज दाना केस लंचेनबी देवीना ब्रोंज मेडल लौबा ngamkhe हरियाणा की रोहतक साई NBA थासी की निपानदगी 15 फौबा पांगथोकदोरिबा REC कंबाइंड नेशनल लेवल टैलेंट हंट प्रोग्राम 2023-2024 की इलाइट एंड यूथ मैन एंड वुमेन दा सरुगियागदोरिबा उयाल मखा लेकाइदा लेबी हुइद्रोम इनाव देवी की मचानुपी हुइद्रोम करुणा देवी दा कुनमथोय वांगबल ग्राम पंचायत की अनोबा एडमिनिस्ट्रेटिव कमिटी की मेंबर्स सिंगना अंगंबा सेन की मतिंग पीदुना सानरे असिना माय पाकपा पुरकनबा याइफा मंगोल पीखे अरोइबदा मरोइबा पाउमहना पिजरे मणिपुर की मियामना हाई कमान ओइरगा थबक तौगनी हाइना महेश्वर थनौजमना लेनिंगथौ सनामहि की लेसिंगदा वासखरे कांग्रेस हानगी स्कूल AC की MLA इलांगबम चानी यावना मियोय मरी कांग्रेस पार्टी दा अमुक हना यावखरे कांग्रेस पार्टी ने इलेक्टोरल पॉलिटिक्स दा बेस तौबा थबक कया तौरुबना हौजिक BJP की स्पोक पर्सन M असनी कुमार ना हाइखरे खुसुमल हेंगतलु यादे हाइदना चेक की जुगाली अमन मिस्ट्री अमबु डबल बैरल ना नोमैना कापतना हाटखरे हौजिकी ओनदी मतंग अस्ता नॉर्थ ईस्ट विंडो ने पिजबा पाउ लोइसिनजरे मिडेंग ताबिरिबा पुनमकपु थागचरे Hi viewers, अहम मक्तदा SS Career Solution की एक्सपर्ट टॉपू मीडियम ताबीरिबा पुनमकपु तराम नोक्चरी नसीगी टॉपिक असी याम इंटरेस्टिंग ओइबा टॉपिक मखल अमनी हाइबदी अखोइना नाकोंगददी तारगा अदुम लेबा अदुगा हेक हंजनबा मतमददी करी सब्जेक्ट नोने हाइबदी इखंग खंगना दबगुम तौबा सब्जेक्ट असी और टॉपिक असी की ममिंगदी रीजंस व्हाई you need to join the travel and tourism sector. Travel and tourism sector asi karigidamata join tawgadawibano haiba topic asini. Aduna ngasigi expert talk asi meeting taba matamda not only benefit to the students katanga kanaba pigadawiba topic nate masiga loina na mostly parentsing dasu yamna kanaba talk ama oigani haina lawjai maramdi
students amagi or icha amagi career semokpa matamda parents kisu yamna achauba role ama leibanina talk asibu tabiba matamda hariba subject travel and tourism sector career asi karino haibadu mangputan khangba ngamgani haina khalli aduna ngasi main oina talk asida aina highlight tawjagadawiba asi subject ama tamba matamda hayeng tamba loiraga kaidaudaino kai thabak mamana tawdaise thabak tugi tolo kayam phangani kadai da tawba yabage question haibasina main question we samna ai matamda MBBS tamme khalone hamase doctor loira matungda kadai da thabak tawdaino hamnei then engineering loira ba matungda mase kadai da thabak tawdaino likewise akhoi travel and tourism asi tamuraba matungda kari thabak tawba yabage haibasigi matangdani. So the main focus is about the employability. How or what an individual can do after they completed their study in travel and tourism subject. Sigi matang sidani. Ana employability hairagadi akoina hairisi mana tamjariba knowledge, mana